Akasbani Imphal Wahengbam Rajesh Pau Pajari Anbada Marweba Pau Raijagi Mantri Mandalgi Mipam Hausi Ukrul District Mini Secretary Pangthokre Raijapal Anusya Wikenangasi Churachandpur Amasung Bisnupur Jilla da Hangliba Relief Camp Sing da Satuna Yengsing Kre Ngaksel Mantraloina Hangzhou Asian Games da Takaman Laurakraba Armed Forces ki Miyoi Singda Selgi Mana Piragani Haina Lautokre Amasung ICC Men's Cricket World Cup ki match amada ngasi nungtil Chennai gi MA Chidambaram Stadium da New Zealand ga Afghanistan ga sanaragani Raijagi Mantri Mandalgi Mipam Hausi Ukrul gi District Deputy Commissioner gi Conference Hall da Pangthokri Masigi Tungda Mukhyamantri Nong Thomam Birena Tongan ba project sing sangagani khara amagina jatra hungani miyangi oiba meeting amadasu Mukhyamantri na wangangani Aikogi Ukrul Paumi sorting Simrain Hai Mukhyamantri Nong Thomam Birena Lupa Koti Kulumdoi Lak Marpudra Humdoi Changna Paikatpa Tongan ba project Kunmatoi Sangagani Amasung Lupa Koti Nipumatoi Lak Humpumatoi Changna Paikakadaba project Kun Marigina Jatra Hungani Mukhyamantri na Jatra Hungadoriba Amadi Sangagadorba Singi Manungda Primary Health Sub-Center Ahum Water Reservoir Belly Bridge National Highway 202 Dagi Halang Pawagi Lambi Semba New Tusom Amasung Tusom CB Samnariba Village Circle Road Nauna Semjinba Ukrul Jilla gi Manungda Laiba Tongan ba Police Station Kargi Quarter Sing Children Home Cultural Center Amasung Lambi Thongna Singba Yauri Mukhyamantri gi Khongset asigi matangda Aikogi Paumi gi Paudam Ama Chief Minister Biren Singh Loinada Mahaki Mantri Singh Ukru the Lakpasida Ukru ki Public Singh na Maru Oina CSO Tangkun Naga Ungnaw Long Tangkun Naga Long Amasung Tangkun Shinaw Long na Luching to na Haraw Taram na Oki Ukru si State Capital Imphal ki Kilometer 84 Oyi Chief Minister Amasung Minister Karate Helicopter na Pairagi Minister Ayambati Land Route ta Kari na Lai CM Hek Lakpaka Cabinet Meeting TC ki Conference Hall of Paikati Cabinet Meeting sida Chief Minister Yauna Minister Tarana Shiruk Yaki Cabinet ki tungda Inauguration Program kaya Paikati Uchiksi Ukru Mini Secretariat Complex Reception Program Paikatunda Lay Akashvani Imphal ki Paukitamak Ukru tagi Soting Shimri Raijapal Anusya Wikena Churachampur Amasung Bisnupur Jilla Singda Satuna Mapam Duda Hangliba Relief Camp Sing Pibam Yangsingani Amasung Mapam Madura Sangjapam Logduna Ladiba Miyoi Singasu Unagani Raijapal na Churachampur Jilla da Hek Tungbaga M Chongjel ECA Church da Hangliba Relief Camp da Satki Mapam Madura Mahagna Uchara Thabaga Loinana Mapam da Sangjapam Logduna Ladiba Miyoi Singa Wari Sanaki Tunga Raijapalna Tuibong da Hangliba Relief Camp tasu sakani Mahagna mapam aduda CSO Lusingba Singa Mipam Pangtokani Raijapalna halapagi lambida Bisnupur Jilla gi Phubala High School da Hangliba Relief Camp tasu sangani Mahagna Phubala High School Relief Camp ta lairiba Phagok Chowk dagi Lanjenaratuna lairiba Miyoi Singa unaduna wari sanagani Tara Suba Governors Rally Amasung Manipur State Bharat Scouts and Guides Raija Puruskar Yentopagi Thoram Heng Imphal gi Ras Bhavan gi Darbar Hall da Pangtokani Manipur State Bharat Scouts and Guides Tansindra Pangtopa Tharam aduda Raijapal Anusya Wikena State Association gi Scouts amsung Guides singda mana yentokani Bisnupur Jilla gi Napat amasung Tangjeng dagi lanjenaduna Relief Camp ta lairiba Miyoi Sing Masa Masagi Yumda hanjenaduna leiba yanabagi matangda khananenabagi mifam ama pangthokre Command and Control Committee kumbina sinduna ibudok sadong harauk tel da pangthokiba miyam gi mifam aduda matau karamna masa masagi yumda hanjin handuna amuk anna tangdu leitana khunda leitaba phangani haibasgi matangda kupna khananena ki hari Mifam adura saruk yakiba Relief Camp ta lairiba miyoi amana phongdorpagi matungina napatki oina yum chanirom irang asida tumna mai chakre aduga tangjengina yum marpurom leibagi manungda yum nipu mai chakre Napat amasung tanjengda mahoksagum khuda leitanaba honabiu haina mifam aduna sarkar gi pungning chingsilakli Raija Sinba Tungbada Hojik Security Force Singha Sathariba Thi Humbagi Saruk Ama Oina Churachampur Jilla Dagi Kujukulai Kyamarum Pangle Hari Assam Rifles na Topa Cherol Amadahai Jilla Asigi Dampi Kul Amasung Masigi Akoiba Mapam Singda Thi Humbagi Tabak Chatabada Magazine Yawan 9mm Pistol Ama Country Made Single Barrel Rifle Ama
12mm bore rifle ama, country-made mortar ama, rocket propelled grenade ama, country-made bomb ama, amasung nongmai maru amadi combat dress kaya marum phagat pangamle hairi. Security forcing asina mapam aduda medical camp pangthok pagaloina tangai padaba polam singsu yenthokki hairi. Committee of Civil Societies Kanglaipak na sinduna Kanglaipak Manipuri gi Puarida Miyam gi ahan ba lengak leikiban numit Imphal gi Palace Compound leiba Iboya ma sumang lila sanglen da pangthok li Cherola madhai inkumja lisingama chamapan nifunipan October 19 da matamdugi Kanglaipak Manipuri gi Maharashtra South Asia da iyan hanba oina Manipur Constitution Act lisingama chamapan nifutare ki matung ina Universal Adult Franchise sizinaduna miyangi oiba mihut khanduna Manipur Legislative Assembly Hogdoki. Serol aduna makatan hai asigumba puari gi kaufadraba numit asida jat bijat lining laisol nupa nupi amadi singtam gi khenaba thamdana lenga ki mihut khanduna Kanglaipak Manipur gi miyamna democratic citizen oiba phangki. Tabiriba pawasi Akashbani Imphal degini. Handakta pangthokiba 18 suba Hangzhou Asian Games da takaman laurakraba Armed Forces ki miyoi singda sel gi mana piragani haina ngaksel mantri Rajnath Singh na lauktokre. Ngaksel Mantraloin hai sanagi takaman phangba sanaroida lupa lakh kunmanga lupa gidana lupa lakh taramanga amasung senjengi takaman phanglaba singdana lupa lakh tara piragani. Defense Service ta thabak tawriba sanaroi singbu Naidri da opagi thoram amada Ngaksel Mantrina sanaroi singgi hona jamanbu thagatpa phongdoki. Manghai Lanmigi sanaroi singna utkiba haitoi singthoiba amadi makoina masana kya da takman lorokpa asina leibak asigi naha kaya marumbu sana khonbagi lamda pungning thogal agani. ICC Men's Cricket World Cup ki match amada ngasi nungthil pung anida Chennai gi MH Chidambaram Stadium da New Zealand amadi Afghanistan sanargani. Ngarang Himachal Pradesh ki Dharmasala da sanakiba match amada Netherlands na South Africa bu run 19 da maithiba piki. Hana betting taukiba Netherlands na over yankai da run chani nipu taruk loki adumoinamak nong tabadigi over nipu humdoi da tensin bada South Africa na run chani taritamak laurga wicket punamak 2k. Rashtrapati Draupadi Murmu numit umnigi khongsta ngasi Bihar thungragani raijaduna leiringai da Rashtrapati na tongan ba thoram sing saruk yagani madugi manungda mari suba Bihar Agriculture Road Map lisingani kulumdoi kunipan ngasi nungthil Patna da hogdokani thoram madu da lomi lising ama chanipan rom amasung self help group member satret rom saruk yagani tungda Rashtrapati na Patna sahar da leiba Guru Gobind Singh Ji Maharaj ki pongnapam lamdam da chatuna lai khurumgani. Rashtrapati na hayang Mahatma Gandhi Central University gi ahanba convocation da saruk yagani tungda AIMS Patna gi mahiroi singda degree amasung medal sing yantokani irai numita Rashtrapati na South Bihar Central University gi ahum suba convocation da saruk yagani. Lakliba kumai sing asigi yenglaga Kendrana Group C amasung non-gazetted Group B official singi bonus lupa lising tere pawa pibida ayaba pikre. Seltum Mantraloy na tokpa cherol amada hai hiram asigi damak Kendra Sarkar gi karmachari singi damak English ani kunitoy kulumdoy gi damak non-productivity link bonus pinaba senpam kaitokle. Cherolun hai casual labor sing sahi ahum thangna sahi amamamda numit chani nipu thabak toba karmachari singna hariba non-productivity link bonus phangbagi kudong chaba leigani. Tripura ki Mukhyamantri Dr. Manik Shahna Pans Pran ki wasak laukre Agartala da leiba scrap garden na pangthokpa Mere Mati Mera Desh thoronga mari lenana Mukhyamantri na mahaki Mantri Singh amasung miyambu wasak lauke. Irang nanglaba Israel dagi Bharat masa sing puthorpagi thabak leptana chathari Operation Ajay gi makhada ngarang manga suba flight ta Nepal masa taran panyauna punna miyoi chani marputaruk Naidili da tunglare. Aroibada maru eba pau Raijaki Mantri Mandal gi mifam hauji Ukrul gi District Mini Secretary ta pangthokli. Raijapal Anusya Wikena ngasi Churachampur amasung Bishnupur jila da hangliba relief camp sing da chatuna yengsinkre. Ngaksel Mantraloy na Hangzhou Asian Games da takaman laurakraba Armed Forces ki miyoi sing da sel gi mana piragani haina lauktokre amasung ICC Men's Cricket World Cup ki match amada ngasi nungtil Chennai gi MH Chidambaram Stadium da New Zealand ga Afghanistan ga sanaragani. Pau loijare.